ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 59 अदु पुदु लाक्चरे ममांगे एपिसोड सिंगु येंबिदबा यावरगदी सोयदन येंबियु वारी से मपुंग फाना पाप तानबगिद माइजबनी इखोयना ममांगे एपिसोड की अरोइब सिंदा उखरे उच्चैना ब्रिदाबु हातोक लगायना लाग्रबसु फाइचुम तौरकपदा मखोयनिगी हौख्रबा नुंसिनरिङै लोइनरिङै मतमगी थौदोक कया अमा निंसिंबा हेलकपदगी अमना अमबु हातपा ngamnadre उच्चैनासु ब्रिदाबु हानगी पुंसीदा मोहना हलकनबा थेमलिङै उच्चैकी मचानुपी स्टोयराना ओइना टेन कापसलक्तुना ब्रिदाबु हातख्रबनी मसीदा उच्चैचु निंगबा कायना कपलगा एपिसोड अदु लसनकिबनी मसीगी मखा एपिसोड 59 असिना कम तौबगा अबदु मयाम पुन्ना येंगमिनरसि हौजी एपिसोड 59 असिगी अहानबा सिनसि मसीदगी दम हौरे महाना ब्रिदागी हक्चांग पुलांगसिबु मफम सिमक्तदा अरोइबा मथौ मंगम पांगथोकपिबा लोइदुना वाखन नुंगाइतना फमदो लेरिङै अयेंबा इखोइदसु खंगनबा मोंगदा ब्रिदाना उच्चैता उच्चै नंगी सिदा कैदौरिबा हाइदुना हंगगली मसीदा उच्चैचु खंगप्रे खंगली मागी वाखंदा उच्चै ब्रिदाबु काउथो हाइबा याद्रे नाकंदसु सजी अमा थोलक्तुना मंगोंदा ngahak yengamanga mong hadana dmak lemna चटख्रे मसी उरुबदगी उच्चैनासु मथमोइबु फाथजदुना हाइदि ब्रिदा हयेंग बेनालादा पुन्ना मुक थेंगनरसिको नाकंदा उजि मचानपी स्टोयरासु मपाना तौरबसि मुन्ना yengamanga मफमसिदगी प्रबब चटख्रे मपा उच्चैनासु कचानपीबु कौकौदुना तानरगली अदुगा हाइदि स्टोयरा नंगाइना कौबसि कुमजेबु करिगिनो अइंगोंदा कयमता हाइरमदना चलिबा करिगिनो हाइना हांगली मचानुपीना अमु कुमगली बादाइना हाइगदा भाबबु नंगोंदा नहानके अयेत अतपंथा पीदु लै नुपीदुबु अइना ngasiदी लौथोकपिरबनी ब्रिदादगी अइना कनबिरबनी हाइदि मपा उच्चैना मोहाइदि नंगना ब्रिदाबु याम लानासु खनगनु अइना तौरिबसिदी मा अमुहना हानगी पुंसीदा हलकनबा होनबनी महकपु अइना कन्नबा होनबनी हाइदि स्टोयराना मोहारगली अदुरबदि अइगी पुरबा सिक्तिगरसु बाना कलंबा याबनी अदुबु कनखिदि मरा लेरबा ब्रिदाबुना करी कन्नबा होनगदौरिबनो उच्चैना मचानुपीदा थेमली अदुबु हौजिक्ति पुम्नमक हौख्रे हिंगौरिबा अइखोइदि तुंगिदमक मांगलोमदा चंगसनगदबनी युमदा चनबा तौरसि हाइदि स्टोयराना मु याम साउनारगली अदुरबदि हाइबियु करंबा युमदनो चटकदौरिबिसे बागिदि हौजिक युमसु लैचु लैतना अइ छुनाराका लैबदा शांतिसु फंगलोय अइदि अइगी लैरिबा बाइकिंग्स लानमी खरसिगा मफमसिदा निंगतमना लैरगनी अइदि बाइकिंग्स की पुंसीदा लैबा पामी बाइकिंग्स ओइना सोदमक सिगनी हाइदि मपा उच्चैना मु थेमली अदुबु नंग मदुदा शांति ओइना लैबा फंगलोय मफमसे असेंबदी सेक्शन सिंगी मफमनी अइना हाइरबिसि याव हाइदुना कन्ना थेमली अदुबु मचानुपी स्टोयरादी मपागा पुन्ना लैबसि पामद्रे अरोइबदसु हाइरमली बाना यावखेबा लानथुम कया बाइकिंग लुचिंगबा मयाम हातखिबा मयामदु ngasiदी नंगी लाइबक्ता तममने हाइना हाइजरी बागी लाइबक्ता तमलेबा मयामदुना अइंगोंददी थमोय सोकपा वाखन नुंगाइतबना पिक थल्ले ननाक्ता लैबगी मसिदगी हेना अइंगोंदा फंगदे मदुना मरम ओइरगा अइ ngasiदी बादगी लापथोक्तुना अइगी ओइबा लंबी मदा चटख्रगनी मसिजु बागी लाइबक्ता तममने खनबियु हाइरमलगा मचानपी स्टोयरा मागी बाइकिंग स्लानमी खरसिगा मफमसिदगी चटख्रे उच्चैचु उपाय लेतना लेपतु लेउरी मथंगी सिनसिना नोथुम्बियागी ख्वाइदगी चावबु कोनुंग बेबनबक्तंग लाक्रे होजि मफमसिदा स्कॉटलैंड की किंग कॉन्स्टेंटिन थारक्तुना एथेलेमसु अतिथि ओइना लैरि महाग होजिक माना मखा ताना तौगदबा लालोंगसिंग मथंदा खंदो लैरिङै मफमसिगिसु लोट ओरिबा उद्गर लाक्तुना मफमसिदा दोंबु उनबा मी मलाए हाइरि मसिदा एथेलेमना न्यूसितबगी मोंगदा उद्गरगी पाउसि लोइद्रिङै मकुत खंदुना लाक्लिबदु मार्शियागी राजकुमारी एल्फुइनला हाइदुरांगली एथेलेमगी नापन काबा मोंगसिदा उद्गर साउनिंगबद लोइरे अदुबु स्कॉटलैंड की किंग कॉन्स्टेंटिन की याना खिबा अमा लैबदगी साउनिंगबसि फादादुना दुमक लाक्लिबसि नुपीदि नते हाइरि एथेलेम नोमारगली अदोरबदि लाक्लिबा मियोइदुदा अइ छंगौदे हाइरु चोआइदुना हाइरगली मसिददि उद्गर साउनिंगबना मई हौख्रे माकु चंगसनदुना साउनाइरगली अइ सिनंगी मिनाइ नत्ति नंगसि किंग कॉन्स्टेंटिन हाइरपगी मतुंगिना मफमसिदा अतिथि ओइना लैबगी वानी नलमद्रबदि नंग यानाबसि लेरमद्रबदि नंग नहाना थ्वाइ मांगदबनि हाइरगली मसिदगी एथेलेमसु लाक्लिबदुमा उनौरगे हाइदुना थवा सादना दुमक थोक्रे उद्गरसु एथेलेमना मागी कोनुंगसिदा सैदांगदो लैरगा चौक्सलकपसिदा साउनिंगबा फावरबनी होजे एथेलेमना मपाना थोलकपदा लाक्लमलिबिसि मसुनुपा एल्फ्रेड ओरमली मार्क्सि रूम कोफागी पासरसिना मफमसि ताना थिलक्तुन लेरमले एथेलेमसु चेंसनदुना मसुनुपाबु कोनख्रे मसुनुपा एल्फ्रेडनसु मपा एडवाना ममा लैखिदबा कुइद्रिङै अलगी फु कौबी नुपी अमगा लुहोंगौबगी पावदु लोइना तमली एथेलेमनसु मसुनुपासिदा मपा एडवार्डबु नुंसीदनबा ताथीनबा वफम कयामा इंसिनख्रे ममा एल्फ्रेडना लैखिदबा दुसु मपा ओइबा किंग एडवार्डना हालंगनी हाइबगी चिंगनबा लै हाइदुना मसुनुपासिदा हिगाइवा कामसनख्रे तसेंबदि रानी एल्फ्रेड मागी थौरांग अमदा सोइबदगी सिगिबनी वफमसिंगसि मसुनुपासिददि लोइना लोटनबा होनरी मराल खुदिबा किंग एडवार्डता लोइना ताइननबा होनरी मसुनुपा एल्फ्रेडबु पोरैबा पास्टर सिदसु पैसा खरा पीख्रे मसिदगी एथेलेमना मसुनुपा लापगीदमक बेबनबकी सेना खरगा पार्टी मा पांगथोगले मसिदा मसुनुपा पोरखिबा
ꯄꯥꯁꯇꯔ ꯑꯁꯤꯁꯨ ꯌꯥꯎꯔꯤ ꯃꯁꯨꯡꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯄꯨꯗ ꯍꯪꯂꯤ ꯑꯗꯨꯔꯕꯗꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯂꯨꯍꯣꯡꯒꯗꯕꯅꯤ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟ ꯃꯐꯝꯁꯤꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯀꯅꯤ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯆꯦ ꯊꯣꯛꯏꯕ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐ꯭ꯋꯤꯟꯒꯅꯤ ꯃꯁꯨꯡꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯌꯥꯝ ꯍꯔꯥꯎꯅ ꯍꯪꯂꯤ ꯏꯆꯦꯗꯣ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯕ꯭ꯔꯥ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯔꯤ ꯅꯥꯀꯟꯗꯒꯤ ꯃꯐꯝꯁꯤꯒꯤ ꯂꯣꯠ ꯑꯣꯏꯔꯤꯕ ꯋꯤꯠꯒꯔꯅ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯅꯄꯨꯁꯤꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯒꯠꯂꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯈꯛꯇꯅꯤ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐ꯭ꯋꯤꯟ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯃꯥꯒꯤꯁꯤ ꯆꯣꯏꯔꯣꯜꯂ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯣꯏꯕꯅ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯕ ꯌꯥꯗꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯗꯒꯤ ꯃꯇꯝ ꯆꯪꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯌꯧꯔꯛꯀꯅꯤ ꯋꯥꯐꯝꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯄꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯏꯆꯦꯅꯕꯨ ꯂꯨꯍꯣꯡꯕꯁꯤ ꯃꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯒ ꯃꯥꯒꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ ꯊꯧꯔꯥꯡꯁꯤ ꯅꯝꯐꯨꯗ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯊꯧꯔꯥꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯏꯐꯒꯗꯕ ꯊꯧꯔꯥꯡꯅ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤन ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯕꯅꯤ ꯋꯤꯠꯒꯔꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯅꯄꯥ ꯑꯦꯗꯋꯥꯔꯗꯅ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯟꯗꯥꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯋꯥꯐꯝꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯃꯄꯨꯗ ꯍꯪꯂꯤ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯄꯨꯄꯨꯅ ꯍꯥꯏꯈꯤꯕꯗꯤ ꯑꯗꯣꯝꯒꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯇ ꯍꯥꯟꯅ ꯁꯨꯅꯕ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯥꯏꯈꯤꯕꯅꯤ ꯃꯄꯨ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯟꯅꯤꯗ ꯄꯪꯆꯥꯎ ꯆꯥꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯏꯅꯥꯏ ꯈꯔ ꯇꯥꯟꯅꯒꯗꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯂꯝ ꯃꯆꯥ ꯃꯆꯥ ꯈꯔ ꯄꯨꯟꯁꯤꯟꯒꯗꯕ ꯈꯛꯇꯅꯤ ꯅꯪꯒꯤ ꯕꯕꯥ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯡꯒꯜ ꯇꯧꯅ ꯑꯁꯤ ꯎꯠꯊꯣꯛꯄꯗ ꯃꯁꯥ ꯃꯊꯟꯇ ꯁꯦꯂꯦꯟꯗꯔ ꯇꯧꯖꯈ꯭ꯔꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯪꯅ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕꯅꯤ ꯅꯪꯒꯤ ꯕꯕꯥ ꯑꯦꯗꯋꯥꯔꯗꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯒꯗꯕꯅꯤ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯋꯤꯠꯒꯔꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥ ꯑꯦꯗꯋꯥꯔꯗꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯅꯤ ꯃꯁꯤꯅꯤ ꯅꯪꯒꯤ ꯄꯨꯄꯨꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯕꯕꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯃꯥꯡꯁꯤꯗ ꯐꯣꯡ ꯐꯣꯡꯅ ꯋꯤꯠꯒꯔꯅ ꯉꯥꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯃꯁꯨꯡꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯄꯨꯗ ꯍꯥꯏꯔꯛꯂꯤ ꯄꯨꯄꯨ ꯉꯁꯤꯗꯤ ꯋꯥꯁꯛꯄꯤꯌꯨ ꯄꯨꯄꯨꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯕꯕꯥꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯑꯩꯗꯤ ꯁꯨꯝꯅ ꯈꯛꯀꯤ ꯁꯥꯟꯇꯤ ꯄꯥꯝꯕ ꯃꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥ ꯑꯦꯗꯋꯥꯔꯗꯅ ꯀꯤꯡꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨꯗꯤ ꯁꯦꯛꯁꯟꯁꯤꯡꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡ ꯇꯥꯛꯅꯕ ꯃꯆꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯅꯥꯀꯟꯗꯒꯤ ꯄꯥꯔꯇꯤꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯉꯁꯥꯏꯗꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯁꯨꯡꯄꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯊꯤꯟꯕꯤꯔꯛꯈꯤꯕ ꯕꯦꯂꯔꯤꯛ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔꯁꯤꯅ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯅ ꯔꯨꯝ ꯀꯣꯐꯥꯗ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤꯕꯗꯨꯅ ꯀꯔꯤꯒꯤ ꯃꯗꯨꯅ ꯀꯔꯝꯕ ꯊꯧꯔꯥꯡꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯌꯥꯝ ꯍꯩꯁꯤꯡꯅ ꯈꯨꯝꯂꯤ ꯃꯈꯣꯏꯁꯤꯡꯗꯨ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯆꯤꯡꯅꯕ ꯊꯝꯒꯦ ꯈꯟꯒꯅꯨ ꯕꯦꯅꯅꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯏ ꯄꯥꯛꯅ ꯎꯠꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯗꯦ ꯐꯠꯇꯕ ꯋꯥꯈꯟꯁꯨ ꯈꯟꯗꯦ ꯃꯁꯤꯗꯒꯤ ꯄꯥꯁꯇꯔ ꯕꯦꯂꯔꯤꯛ ꯃꯥ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯣꯔꯛꯂꯤ ꯃꯥꯅꯗꯤ ꯍꯧꯖꯤꯛ ꯑꯦꯊꯦꯂꯦꯝꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯈꯪꯊꯣꯛꯈ꯭ꯔꯕꯅꯤ ꯄꯥꯎ ꯑꯁꯤ ꯋꯦꯁꯦꯛꯁ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯏꯐꯣꯏ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯦꯂꯥꯝꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯦꯜꯐ꯭ꯔꯦꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯂꯔꯦ ꯃꯁꯤꯗ ꯑꯦꯗꯋꯥꯔꯗꯅ ꯆꯤꯡꯅꯕꯗꯒꯤ ꯑꯦꯂꯥꯝꯗ ꯍꯪꯂꯤ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯃꯄꯨ ꯑꯦꯊꯦꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ ꯖꯥꯠꯂꯥ ꯑꯦꯂꯥꯝꯅ ꯑꯃꯨꯛ ꯀꯨꯝꯃꯛꯂꯤ ꯂꯣꯠ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯃꯥꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯐꯝꯁꯨ ꯂꯩꯇꯦ ꯇꯧꯕꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯑꯦꯗꯋꯥꯔꯗꯁꯨ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯌꯥꯝ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯃꯁꯤꯗ ꯅꯧꯅ ꯂꯨꯍꯣꯡꯉꯤꯕ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯅ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯥꯜ ꯂꯩꯕ ꯅꯠꯇꯦ ꯂꯥꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯅꯤ ꯃꯥꯗꯤ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯄꯥ ꯑꯣꯏꯕ ꯅꯪꯅ ꯑꯃꯨꯛ ꯉꯥꯏꯉꯝꯗꯅ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯊꯤꯔꯦꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯂꯨꯍꯣꯡꯉꯦꯗꯣ ꯃꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯋꯥꯈꯜ ꯁꯣꯛꯈꯤꯕꯗꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯑꯦꯜꯒꯤꯐꯨꯗ ꯍꯥꯏꯔꯛꯂꯤ ꯅꯪ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤ ꯐꯥꯗꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯩꯅ ꯁꯥꯎꯔꯤꯕꯁꯤ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ꯑꯦꯜꯒꯤꯐꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯒꯤ ꯏꯆꯥꯁꯤꯅꯁꯨ ꯑꯩ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯅꯪꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯄꯥꯝꯒꯗꯕ ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯕꯗꯨꯁꯨ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ꯑꯦꯗꯋꯥꯔꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯅꯪꯒꯤ ꯋꯥꯐꯝꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯑꯩꯅ ꯈꯟꯖꯔꯨꯕꯗꯤ ꯈꯨꯗꯤꯡꯃꯛꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯦꯊꯦꯂꯦꯝꯅ ꯊꯤꯜꯂꯛꯄ ꯇꯥꯟꯗ ꯑꯩ ꯖꯒꯣꯏ ꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯦꯞꯆꯕꯁꯨ ꯉꯝꯗꯦ ꯁꯨꯞꯅ ꯈꯛꯀꯤ ꯑꯦꯊꯦꯂꯦꯝꯕꯨ ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇꯗ ꯃꯥꯔꯁꯤꯌꯥ ꯑꯃꯗꯤ ꯑꯦꯐꯣꯏꯀꯨꯗꯤ ꯄꯥꯏꯁꯟꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯀꯅꯥꯝꯇꯅ ꯇꯧꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯈꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯩꯇꯥꯟꯁꯤꯡꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯇꯣꯡꯖꯟꯗꯨꯅ ꯊꯕꯛꯁꯤꯡꯁꯤ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯎꯖꯕ ꯑꯁꯣꯟꯕ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗꯤ ꯃꯁꯤꯕꯨ ꯈꯪꯅ ꯆꯦꯛꯁꯟꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯑꯒꯁꯨ ꯃꯥꯕꯨ ꯉꯥꯛꯄꯤꯕꯗꯤ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯃꯥꯒ ꯂꯩꯔꯤꯕꯗꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯃꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯜꯂꯒꯦ ꯑꯩꯅ ꯑꯁꯥ ꯇꯧꯗꯨꯅ ꯊꯝꯕ ꯏꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯪ ꯑꯩꯒꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯁꯥ ꯇꯧꯕ ꯇꯥꯕꯅꯤ ꯋꯥꯐꯝꯁꯤꯗ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯁꯨ ꯃꯊꯥ ꯁꯥꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯟꯊꯦꯡꯅꯔꯛꯅꯕꯒꯤ ꯃꯔꯝꯅꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯈꯨꯗꯣꯡꯊꯤꯕꯁꯤ
inakta leibagi mahut lapna leikibana hena phabani aduga ai sunga sidagi ethelemgi langda tunaba honararoi magi torokba thorang kudimakti thingnaba sem sadon leigani tawbadabu magi matungdadi tanaroi aina hoji khaliba wakhanjibu chumlibara lalibara saitan singna pamlibasibu karino haiduna hangli Raniel gi funam khomangdi Lord saitan singi kokta kari sing khalli habdudi aina su khangba ngamdi aduga sima so ajeroi agi taibang phawdriba angang sigidamak adongi chanupa Alfred tagi hak kudimak munbiyo so ajeroi adubu ngasidi ekhoi yum paminaba habdu orabanina amana amada pautak pinabam ti toi aduna aina haijaw hairagadi adomna hoji hojik phangliba sida penthok tuna santi da hingbi masina khwaidagi chumba lambi oigani haiduna nanaina di khanjai hojik leibak mari gi manungda ahum amadi adongi oirabani mari subano trambi abudi adongi chasingna punchana bo hona jaragani masrigi King Edward chu Raniel gi fugi wafam jida induna aina sunangi wafam duna fagadra aina khalle aina karigumba ethelemna sanariba game asida yawdragadi mahak su mai paklaroi ngasidagi di aina mukpung thingani adugo ethelemna jagoi sagani somda beben baklomdana ethelemna masunpa Alfreda map am puthokton takli hayeng lan phamsi loirba matung nakanani gi marakta wari sanaba malakani madugi matung ikhoina anauba konung ama sagadabani madusu London hariba mafamsida sagadabani mafamsi Wessex amadi Marcia tainaba oibana karbar su yam nungaiba mafamni leibak ani sichu punna yengchanba yaragani nangna mafamsida ningthau oina sasan tawgadabani masunpa Alfred na moiragdi popu masidi yam chawba manglamni masigidamak aisibu matik chaba mira ai isanadi thajaba ngamde hairi ethelemna masun padairi hoji hainari bo pamchi thajadabagi natte nangsi aigi ini aina hingningai lambi khudimak taklamgani nangna tawgadaba haibabu lambi duda chatkadaba khadani madudagidi sangsar sida nangi naming phawgadoribani mayamna joy launagani athoiba ningthau Alfred ki ming oina matamduda nangi imagi mingda chawraba church ama chuning katkadabani nangna sasan tawraba matung Viking singna akhoi gi lamdam sida tawriba mayamsi amada tawhalloidabani nangumna kanagumba amta mama macha kaina haloidabani hoji ethelemna machunupada taiba mayamsi mathaklomdagi balcony dagi beban baksigi Lord Woodgar amadi magi senapati amaganasu taadona leidi ethelemna hoji choitrang patang oina machunupa sida plan mayam takpasida Woodgar na magi manai sida angli masibu ngasigi yu kayam thakchalurubagi aiduna lanmisina hairi Lord ngasigi oina di mahangna yu thakidribani aina khanbadadi mana khallibasi section King Edward pu maithiba piba ngamgani haina fajana thajaba male hansila aikhoi chumagi mateng pangmana phattabra adro hangli Woodgar na noktuna hairagli ai chumanglam di fajana sagat pangamba mini pang mi sunate tawbadabu asiguma Wessex si mathong marong kangdaba miyo singsiga aina punsangadaba leite haramlaga chatkre wafamsi ethelemna su taadu leuri masira masunpa Alfred na hangli pupu makoje khoigi mateng pangkadaba mi mande mabujel sengba mande hairi ethelemna mukhumli tawshan makoi matamdu khangkani aigi lambi bu thingakko mi karamba phone phangge abadu masri sensi ifoi ulomdong lakre hoji mafamjigi sadarsi siktigargi manawnupa Ranbaldar oina hawkre matamama mahangna section singa yanadnaba Viking singdi Viking oina legedabane haiduna yang kanna inchangiba ngasidi mana oina King Edward ki makhada yam nungaina hingli makoina Vikings darama section na ningam lebane habadu oida padabane haba masidagi tagle mana hojik ipam chamadasu magi damakta yu poro haiduna order tawri utri chuma famsida lagle Ranbaldar na hojik tawri mong sida utriti mamit nabana loirabani tanja sida fada pialing amadi machanapa utri tholaktura bridhadu thiba phanglabra haiduna utrita hangli utrina su bridhagi wari pumba likre utrina makhatana machanapa da hairi sturadu jangal da kochachatun leurubani nang chatuna ma bomukta themuchu fada pialing haragli utrit nachanpi sturadu hoji wakhanu ngaitana thamoi kaina leiribani aduna mabu ningtamna thadok pai basina khwaidagi afaba thawrang ne hairi utrina mukhumli aina mabu mathanta thadok to tamadu pamde mana khalibse khoigi yum amata leitre khalibani adu wakhandu aranmani hoji aigi famda rungko pha leiri mafamduda ekhoi punna handuna shanti oina leirugudabani hairi machanupa utrina mairagli adubu ba sturadu mafamsigi maharani abdu oramlabani aduna hoji amuk rungko phada karbar wala oina leyo habdu yaroi ma mohana loaiba yaroi haidi utrina mukhumli adubu oiningbo orabasu thokningwa thoklobasu rungko pha ekhoi asengma yumni nangsu masi matang khangjalu haramlaga utrit fenan hoigi manak tong changchalagli fenan hone su utrit ubada harauna bridadu kamda hore adura hangli utrina su wari pumba likre mahna makata na aidi masidagi de ekhoi punnamuk rungko phada handuna shanti oina karbar tawduna hingluragadabani nakoi family ga su unarugadabani haidi adubu hoji utrit ki wafamsi fenan setrik amadi Athelstan adi yaningba phawdi
ꯊꯦꯅꯟꯒ ꯁꯦꯇꯤꯛꯀꯅ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯨꯗꯤ ꯋꯤꯟꯆꯦꯁꯇꯔꯗ ꯂꯩꯈ꯭ꯔꯦ ꯃꯔꯝꯗꯤ ꯔꯨꯡꯀꯣꯐꯥꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝꯗꯨꯗ ꯍꯟꯗꯨꯅ ꯂꯩꯔꯨꯕꯗ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯁꯤꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯃꯄꯥ ꯑꯦꯗꯋꯥꯔꯗꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯊꯦꯅꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯕ ꯃꯐꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯔꯨꯡꯀꯣꯐꯥꯗ ꯆꯠꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯃꯨꯛꯇꯪꯒ ꯃꯨꯟꯅ ꯈꯟꯊꯒꯣ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅꯗꯤ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯦꯕꯟꯕꯔꯒ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟ ꯂꯥꯟꯃꯤꯁꯤꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤ ꯑꯦꯊꯦꯂꯦꯝꯅꯁꯨ ꯂꯥꯟꯃꯤꯁꯤꯗ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯕ꯭ꯔꯦꯁꯦꯜꯗꯨꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯎꯃꯪꯗ ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯃꯆꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯅꯁꯨ ꯅꯪꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤꯗꯨ ꯑꯩꯒꯤ ꯕꯣꯕꯣꯛ ꯑꯦꯜꯁꯣꯏꯠꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒꯂꯤ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯃꯔꯧ ꯂꯩꯅ ꯈꯨꯝꯃꯛꯂꯤ ꯃꯥ ꯑꯩꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯃꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯔꯣꯏ ꯑꯣꯏꯗꯕꯒꯤꯅꯤ ꯃꯥꯅ ꯃꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯊꯦꯂꯦꯝꯅ ꯀꯅꯥꯃꯠꯇ ꯊꯥꯖꯕ ꯊꯝꯗꯦ ꯃꯥꯒꯤꯗꯃꯛꯇ ꯆꯦꯜꯂꯤꯉꯩ ꯃꯥꯒꯤꯅꯤ ꯑꯗꯨꯒ ꯁꯤꯈ꯭ꯔꯒꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯏꯐꯣꯏ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯦꯗꯤꯠ ꯑꯃꯗꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯃꯆꯥꯅꯨꯄꯥ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯃꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯕ ꯂꯥꯛꯂꯤ ꯑꯦꯗꯋꯥꯔꯗꯅꯁꯨ ꯐꯥꯈꯤꯕꯗꯨ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯈꯣꯏꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯨꯝꯂꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗ ꯑꯦꯊꯦꯂꯦꯝꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯥꯜꯂꯤ ꯍꯥꯏꯔꯒꯂꯤ ꯑꯦꯊꯦꯂꯦꯝ ꯄꯜꯂꯛꯄꯁꯤꯗ ꯑꯦꯗꯋꯥꯔꯗꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯅꯥꯏꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯥꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯦꯜꯍꯥꯝ ꯀꯧꯔꯨ ꯍꯥꯏꯈ꯭ꯔꯦ ꯃꯃꯥ ꯑꯦꯜꯁꯣꯏꯠꯅꯗꯤ ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯐꯥꯈ꯭ꯔꯤꯕꯗꯨꯁꯨ ꯅꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯈꯨꯗꯛꯁꯤꯗ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯤ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯈꯟꯗꯕꯤꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯃꯔꯩ ꯌꯦꯠꯀꯦ ꯈꯟꯕꯤꯔꯛꯀꯅꯨ ꯏꯃꯥ ꯑꯦꯜꯐꯤꯟ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯒꯤ ꯁꯥꯒꯩꯅꯤ ꯈꯪꯉꯤ ꯑꯗꯨꯒ ꯑꯦꯊꯦꯂꯦꯝꯕꯨꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯅ ꯍꯧꯖꯤꯛ ꯊꯥꯛꯂꯤꯕ ꯂꯥꯡꯁꯤꯗ ꯑꯩꯅ ꯊꯨꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯁꯨ ꯃꯥꯒꯤ ꯂꯩꯐꯝꯁꯨ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯃꯛꯅ ꯑꯩꯅ ꯐꯒꯅꯤ ꯈꯟꯕꯗꯨ ꯇꯧꯍꯟꯕꯤꯌꯨ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯂꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯥꯜꯒꯤ ꯐꯨꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯔꯥꯅꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯃꯁꯛ ꯇꯥꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯑꯃꯗꯤ ꯏꯗꯤꯠꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯅꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕꯁꯤ ꯅꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯑꯥꯜꯒꯤ ꯐꯨꯅ ꯏꯟꯁꯤꯟꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯃꯔꯥꯜ ꯁꯤꯔꯤ ꯏꯗꯤꯠꯅꯗꯤ ꯃꯗꯨꯒꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯔꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅꯤꯅ ꯊꯦꯅꯟꯒ ꯁꯦꯇ꯭ꯔꯤꯛꯀ ꯃꯄꯥꯟꯂꯣꯝꯗ ꯆꯠꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯈꯣꯏꯅꯤ ꯎꯕꯗ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯗꯤꯠꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯊꯤꯅꯕꯒꯤ ꯊꯕꯛꯁꯤ ꯎꯇ꯭ꯔꯤꯠꯇ ꯍꯥꯏꯖꯔꯨꯅꯕ ꯁꯤꯟꯅꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯨ ꯁꯣꯝꯗ ꯃꯥꯒꯤ ꯀꯥꯁꯤꯗ ꯃꯊꯟꯇ ꯎꯡꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯏꯗꯤꯠ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯃꯥꯕꯨ ꯊꯤꯔꯨꯅꯕꯒꯤ ꯊꯕꯛꯁꯤ ꯎꯇ꯭ꯔꯤꯠꯀꯤ ꯇꯤꯝꯁꯤꯅ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯔꯦ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯃꯊꯧ ꯅꯠꯇꯦ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯏꯆꯥꯁꯤꯡꯕꯨ ꯍꯧꯖꯤꯛ ꯈꯣꯝꯖꯟꯗꯨꯅ ꯄꯨꯟꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯔꯨꯡꯀꯣꯐꯥꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯔꯨꯡꯀꯣꯐꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯂꯣꯝꯗ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯜꯍꯥꯝ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯔꯦ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯇꯤ ꯍꯧꯖꯤꯛꯁꯨ ꯌꯥꯗ꯭ꯔꯤ ꯑꯦꯜꯍꯥꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯉꯥꯡꯗꯣ ꯅꯪꯅ ꯅꯨꯡꯁꯤꯖꯈꯤꯕ ꯔꯥꯅꯤ ꯑꯦꯊꯦꯜꯕꯦꯠꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯪ ꯑꯉꯥꯡꯗꯨ ꯊꯤꯕ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯦꯜꯍꯥꯝ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯩꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤꯁꯨ ꯐꯦꯃꯤꯂꯤ ꯂꯩꯔꯤꯕꯅꯤ ꯃꯁꯤꯕꯨ ꯍꯥꯟꯅ ꯈꯣꯝꯖꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ ꯑꯦꯜꯍꯥꯝꯅ ꯑꯃꯨꯛ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯎꯇ꯭ꯔꯤꯠ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯒꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯕꯦꯕꯟꯕꯔꯒ ꯌꯧꯔꯨꯔꯕ ꯄꯥꯁꯇꯔ ꯕꯦꯂꯦꯔꯤꯛꯁꯤ ꯃꯐꯝꯁꯤ ꯌꯧꯔꯛꯂꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀ ꯎꯅꯕ ꯄꯥꯝꯃꯤ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯦꯜꯍꯥꯝꯗ ꯍꯥꯏꯔꯛꯂꯤ ꯑꯦꯜꯍꯥꯝꯅꯁꯨ ꯁꯣꯝꯗ ꯎꯇ꯭ꯔꯤꯠꯀ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯈꯨꯝꯂꯤ ꯑꯗꯣ ꯉꯥꯛꯇꯗꯤ ꯉꯥꯏꯕꯤꯌꯨ ꯑꯩꯅ ꯀꯧꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ ꯄꯥꯁꯇꯔ ꯕꯦꯂꯦꯔꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯅ ꯄꯣꯔꯛꯏꯕ ꯄꯥꯎ ꯑꯁꯤ ꯌꯥꯝ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯎꯅꯕ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯑꯦꯊꯦꯂꯦꯝꯅ ꯂꯥꯂꯣꯡ ꯑꯃ ꯇꯧꯍꯧꯔꯦ ꯍꯥꯏꯔꯛꯂꯤ ꯑꯦꯜꯍꯥꯝꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯃꯗꯨꯕꯨ ꯊꯤꯡꯅꯕ ꯑꯩꯈꯣꯏꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤ ꯕꯦꯂꯦꯔꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯗꯨ ꯊꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯁ꯭ꯀꯣꯠꯂꯦꯟꯁꯨ ꯃꯈꯣꯏꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯃꯍꯥꯛꯅ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯗ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯄꯤꯅꯕꯁꯨ ꯉꯥꯡꯅꯍꯧꯏ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯪꯂꯤ ꯅꯪꯗꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯥꯔꯤꯕ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯄꯥꯁꯇꯔ ꯕꯦꯂꯦꯔꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯅ ꯄꯥꯎ ꯑꯁꯤ ꯑꯦꯊꯦꯂꯦꯝ ꯃꯁꯥꯃꯛꯀꯤ ꯆꯤꯟꯗꯒꯤ ꯇꯥꯔꯛꯄꯅꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯊꯤꯜꯂꯨꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯜꯍꯥꯝꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕꯅꯤ ꯄꯥꯁꯇꯔ ꯕꯦꯂꯦꯔꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯣꯏ ꯃꯗꯨ ꯏꯁꯥꯅꯁꯨ ꯌꯥꯔꯦ ꯀꯤꯡꯅ ꯑꯩꯉꯣꯟꯗ ꯇꯥꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯒꯅꯤ ꯇꯧꯕꯇꯕꯨ ꯑꯦꯊꯦꯂꯦꯝꯅ ꯑꯁꯣꯝꯗ ꯁꯤꯜꯍꯧꯔꯤꯕ ꯂꯥꯂꯣꯡ ꯑꯗꯨ ꯑꯩꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯗꯤ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀ ꯂꯥꯟꯊꯦꯡꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯍꯧꯔꯕꯅꯤ ꯁ꯭ꯀꯣꯠꯂꯦꯟꯁꯨ ꯃꯈꯣꯏꯒ ꯄꯨꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯍꯧꯏ ꯁꯨꯃꯥꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯁꯦꯟ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯁꯤꯜꯂꯛꯂꯕꯅꯤꯅ ꯈꯨꯗꯤꯡꯃꯛ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯦꯜꯍꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ
ꯑꯗꯣꯝ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯕꯤꯌꯨ ꯄꯥꯎꯁꯤꯕꯨꯗꯤ ꯑꯩꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯇꯝꯃꯨꯔꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯦꯊꯦꯂꯦꯝꯗꯨ ꯑꯗꯣꯝꯅ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯁꯤꯗꯒꯤ ꯕꯥꯁꯇꯔ ꯕꯦꯂꯦꯔꯤꯛꯅ ꯍꯥꯏꯔꯛꯂꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯀꯣꯅꯨꯡ ꯑꯃꯗꯅꯤ ꯃꯐꯝꯗꯨꯅ ꯕꯦꯕꯟꯕꯛ ꯀꯧꯏ ꯑꯦꯊꯦꯂꯦꯝ ꯃꯐꯝꯗꯨꯗ ꯋꯤꯠꯒꯔꯒꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯕꯦꯂꯦꯔꯤꯛꯅ ꯕꯦꯕꯟꯕꯛ ꯑꯃꯗꯤ ꯋꯤꯠꯒꯔ ꯄꯜꯂꯛꯄꯁꯤꯗ ꯎꯇ꯭ꯔꯤꯠꯇꯤ ꯋꯥꯔꯤꯁꯤ ꯉꯁꯥꯏꯒꯤ ꯇꯥꯔꯨꯗ꯭ꯔꯕꯁꯨ ꯈꯪꯇꯥ ꯇꯥꯁꯜꯂꯛꯂꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯁꯣꯝꯗ ꯕꯦꯕꯟꯕꯛ ꯂꯣꯝꯗꯅ ꯑꯦꯊꯦꯂꯦꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯅꯕ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯑꯦꯜꯐꯤꯟꯅ ꯂꯨꯍꯣꯡꯕꯁꯤ ꯃꯁꯥꯅ ꯌꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯐꯣꯏ ꯂꯣꯝꯗ ꯋꯥꯍꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯃꯊꯟꯇ ꯐꯝꯂꯒ ꯃꯔꯥꯏꯕꯛꯁꯤ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯁꯤ ꯔꯨꯝ ꯀꯣꯐꯥꯗ ꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯒꯦ ꯈꯜꯂꯝꯕꯗꯨ ꯕꯦꯕꯟꯕꯛꯇ ꯑꯦꯊꯦꯂꯦꯝ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯗꯨꯅ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯁꯤ ꯁꯦꯀꯧ ꯊꯣꯛꯂꯛꯂꯤ ꯑꯗꯨ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯅꯊꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯕꯔꯥ ꯎꯇ꯭ꯔꯤꯠ ꯑꯃ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤꯗꯃꯛ ꯈꯜꯂꯤꯕꯅꯤ ꯍꯥꯏꯔꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯪꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯦꯊꯦꯂꯦꯝꯅ ꯅꯣꯔꯊꯝꯕꯤꯌꯥꯕꯨ ꯁ꯭ꯀꯣꯠꯂꯦꯟꯒ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯁꯤꯅ ꯕꯦꯕꯟꯕꯛꯇ ꯂꯩꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯗꯁꯨ ꯇꯝꯂꯤ ꯋꯥꯐꯝꯁꯤꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡ ꯅꯣꯛꯈꯠꯂꯛꯇꯨꯅ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯑꯩ ꯅꯣꯛꯇꯕ ꯉꯝꯗꯦ ꯃꯁꯤꯅꯤ ꯂꯥꯏꯕꯛꯀꯤ ꯑꯉꯛꯄ ꯀꯨꯝꯍꯩ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯁꯤꯗꯕꯨ ꯀꯔꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯒꯦ ꯂꯥꯏꯁꯤꯡꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯆꯥꯡꯌꯦꯡ ꯂꯧꯕꯤꯗꯨꯅꯇ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯇꯝ ꯑꯃ ꯋꯦꯁꯦꯁꯀꯤꯗꯃꯛꯇ ꯑꯃꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤꯗꯃꯛꯇ ꯂꯥꯟꯐꯝ ꯀꯌా ꯑꯃ ꯊꯦꯡꯅꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃ ꯇꯧꯈꯤꯕ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁ꯭ꯇꯦꯔꯥꯅꯁꯨ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯩꯅ ꯊꯑꯣꯏꯀꯩ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯏꯊꯟꯇ ꯈꯟꯖꯩ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯃꯔꯨꯑꯣꯏꯅ ꯇꯝꯂꯤꯕꯁꯤ ꯂꯝꯃꯥꯛꯅꯗꯨꯅ ꯂꯩꯕꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯆꯥꯡꯌꯦꯡ ꯉꯥꯛꯇꯅꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯅꯪ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡꯁꯤ ꯅꯪꯉꯣꯟꯗ ꯏꯁꯣꯔꯅ ꯑꯆꯧꯕ ꯕꯣꯔ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨ ꯋꯦꯁꯦꯁꯀꯤꯗꯃꯛꯇ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯐꯦꯃꯤꯂꯤꯁꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯤ प्रमाण ꯑꯣꯏꯅ ꯅꯪꯒꯤ ꯅꯆꯥ ꯑꯅꯤ ꯂꯩꯔꯦ ꯈꯜꯂꯣ ꯑꯃꯈꯛꯇ ꯌꯦꯡꯉꯣꯏꯗꯕꯅꯤ ꯑꯅꯤꯃꯛ ꯌꯦꯡꯕ ꯍꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯕ ꯍꯩꯒꯗꯕꯅꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯤ ꯑꯅꯤ ꯇꯣꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛꯇꯨ ꯇꯣꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤ ꯆꯠꯄꯗꯤ ꯌꯥꯔꯣꯏꯗꯅ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯍꯤ ꯑꯅꯤ ꯇꯣꯡꯒꯅꯤ ꯈꯜꯂꯤꯕꯗꯨ ꯑꯃꯈꯛ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯏꯁꯣꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯟꯅꯔꯤꯕꯁꯤ ꯑꯃꯈꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯏꯁꯣꯔ ꯇꯣꯉꯥꯟꯂꯝꯕꯅꯕꯨ ꯋꯥꯈꯜꯁꯨ ꯑꯃꯒ ꯇꯣꯉꯥꯟꯂꯝꯂꯤꯕꯅꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯎꯇ꯭ꯔꯤꯠ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯕꯦꯕꯟꯕꯛꯇꯨ ꯂꯧꯁꯟꯗꯨꯅ ꯅꯣꯔꯊꯝꯕꯤꯌꯥ ꯄꯨꯝꯕꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯁ꯭ꯀꯣꯠꯂꯦꯟꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯈꯟꯖꯔꯤꯕ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯂꯩꯐꯝ ꯍꯥꯏꯕꯗꯨꯁꯨ ꯆꯥꯎꯅ ꯐꯪꯂꯒꯅꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯐꯥꯗꯔ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯅ ꯑꯦꯜꯐ꯭ꯔꯦꯗꯀꯤꯗꯃꯛꯇ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯨ ꯁꯦꯝꯃꯣ ꯍꯥꯏꯔꯤꯕꯔꯥ ꯃꯁꯤꯒꯤꯗꯃꯛꯇꯔ ꯑꯩꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯒꯤ ꯌꯨꯝ ꯕꯦꯕꯟꯕꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯜꯂꯤꯕꯁꯦ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯍꯥꯏꯔꯛꯂꯤ ꯅꯪ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯒꯗꯣꯔꯤꯕ ꯅꯠꯇ꯭ꯔꯥ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯂꯤ ꯍꯣꯏ ꯄꯥꯡꯊꯣꯛꯄꯕꯨꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯈꯟꯖꯥꯟꯅꯔꯤꯕ ꯑꯃꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯈꯤꯅꯕ ꯏꯁꯣꯔꯅ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯦꯕꯟꯕꯛꯇ ꯂꯥꯟꯗꯥꯔꯨꯕꯗ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯍꯥꯏꯔꯛꯂꯤ ꯇꯥꯟꯐꯝꯗꯨ ꯆꯪꯕ ꯃꯇꯝꯗ ꯊꯧꯔꯥꯡ ꯈꯔ ꯋꯥꯠꯍꯧꯕꯗꯒꯤ ꯃꯥꯏꯊꯤꯈꯤꯕꯅꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯇꯝꯗꯨꯗꯁꯨ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯧꯔꯥꯡ ꯂꯣꯏꯅ ꯇꯧꯈꯤ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯃꯥꯏꯊꯤꯔꯕꯗꯤ ꯀꯝꯗꯧꯕ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯍꯥꯏꯔꯛꯂꯤ ꯃꯥꯏꯊꯤꯔꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯔꯝꯗꯝꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯐꯥꯗꯔ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯒꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯑꯩꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯍꯧꯔꯒꯅꯤ ꯁꯤꯔꯕ ꯃꯇꯨꯡ ꯕꯦꯟꯍꯂꯥꯗꯁꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯕꯤꯒꯅꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯔꯒꯗꯗꯤ ꯑꯗꯨꯝꯕ ꯇꯧꯗꯦ ꯃꯁꯤꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯕꯁꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯎꯇ꯭ꯔꯤꯠ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯕꯗ ꯊꯝꯃꯨ ꯏꯁꯣꯔ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯛꯀꯅꯤ ꯅꯪꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯤ ꯏꯁꯣꯔ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯂꯥꯏꯁꯤꯡ ꯍꯥꯏꯒꯗꯕꯅꯤ ꯑꯩꯅ ꯅꯤꯡꯂꯤꯕꯁꯤꯗꯤ ꯂꯥꯏꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯏ ꯅꯈꯣꯏꯒꯤ ꯏꯁꯣꯔꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯁ꯭ꯀꯣꯠꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯀꯧꯈꯠꯇꯨꯅ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯕꯦꯕꯟꯕꯛꯇ ꯂꯩꯔꯤꯕ ꯑꯦꯊꯦꯂꯦꯝꯅ ꯃꯥꯒ ꯂꯨꯍꯣꯡꯕꯤꯒꯅꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯗꯨ ꯊꯤꯕ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤ ꯑꯃꯅꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯊꯕꯛꯇꯨ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯔꯛꯂꯦ
ai beban bakta lami amani mega isingi lambi da hana chatkani adugu lanmi miyam na khoina kangphan gi lambi da lakadabani haidi sena amana mo haidi ai khona beban bakta na kangphan gi lambi da chatlabadi matam yamna changkhragani haidi King Constantine na makamuk tari matam changlabsu changna aina haribsi tawdaba yadabani ai khoi miyam mafamduda pulap pulaba matung King Edward ta pau piduna wari sanaduna surrender tawhangadabani haidi sena sena mukumli maduda makhoina surrender taw haiba yarakragadi Constantine makamuk tari aduragana lanthengna batabani tawbuda bulanpamdu makhoina maidi paklaroi thorang pungba aina ngasai nakhoida taklibisingsida yawkrabani Edward pungmai thiba piba ngamkragana aikhoida hena khudong chaba habdu oigadoribani hauji Scotland gi King Constantine beban bakta laknaba thorang tawkre somna utrichu wakhan munna khanno leiringai King Edward amadi elam lakpa udagi chenchanduna manasu Rajkumar Elphin bu kan bachanaba lanmi khudimak thorang tawbiyo haiduna yam kanna takselli adu King Edward nadi Athelem thalakpa langsida ma handakti thuba pamdra haiduna sunya yadre utrina chula long oina Wessex ki lanmi singaloina namana Scotland gi lanmi singu lakliba lambida thatuna thamlaga Elhamna lujingba Marcia gi lanmi singna beban bakta changchanduna Athelem amadi Witgarbu surrender tawhanba yagani haidi Edward amu kumagli adubu chahi kiyagi matungdadi amu Scotland na Northumbria landarakloidra masida utrina amu kumli handakki lanpamje mai paklabadi Northumbria bo ingonda ngak senbagi thodang adu sinabiyu ai tawjage hairagli utrit ku wafamsi Edward nadi amuk lana lawkre laichalaktuna mahakna haidi utrit beban bakki lord masina tana nangna matam kuinadagi pamaklibado nathantana mafamdubu ngak senba ngamgadra aduna ngagli masida fenan hoi Cedric hoinasu utrit mathanda thadokloi aikhoichu yawgani hairagli Edward amu makha taragli nang sikraba matung mafamdubu kanada muk sinagadoriba nangi nachanupada sinagadoribara nataga nachanupi Vikings oiriba Stoerada muk sinagadoribara nangi plan dubu diyam phajai utrit tawbuda bo chumba lambi dina tyadu laithokre masida edina mo hairagli lona haibiribsinadi Rajkumar Elphin ga Scotland gi King Constantine ga luhongani hana tawribasi thingbiraroi haribara Edward amu makha tari aina Athelem songaw yawhandana Scotland gi King Constantine ga shanti gi wari ma sadokani King Constantine nasu Athelem dagi ai gi wana hena lumna tarakani maramde ai mafamsi gi king ni karigumba Scotland ga shanti gi wari ma sadoktuna yanaba ma poraktuna thamdragadi matam chuppada Northumbria da khana chainaba dum thotuna leiragani maduda awaba nangadoribasi nakoi natte lawmi sinmi nga phaba mi icham chamba miyo singda chaitheng phangadoribani aduna aina Scotland gi King Constantine da Rajkumar Elphin bu mangonda piraga Athelem bu na ingonda surrender tawangani madugi matung Northumbria bu tangkhai yenaduna leiba ani marakta khana chainaba tawdana shanti oina leina bu honagani haragli hujing Northumbria tangkhai ta bhai ba wafam sida utrina yelagi adomna Northumbria bu tangkhai ma mingoda pithokadoriba lamdam sibu kanna honabda ipai pu kayama thawai mangkrabani adu hujik mayamna ngangba yaba nganglabasu yetpa yaba yetlabasu King Edward ki phireb hongdre utrina mu changchanduna makha tari lona thabak chingchi tawrabadi tungi mirolna dombu ijat amata tawbiroi haidi Edward amu kumagdi karigi ijat tawroidoriba mabana sagalama manglana duna section gi praja mayam wahankre aduga aina ngasi leiba ahum haibadi Wessex Marcia East Anglia ahum si paiba ngamlebasi mabana ngamamba natte masigi damak mayamna ibu ijat tawdrabasu sakna sona duna dile hogani ipana pamlambane haiduna maduda sum chatnaba honaduna leiragadi aigi sumangjaba kaya ama lakani haidi masida mamail soina sauna hairagli England hariba lam madu sagatpa haibasi nangi babagi apama natte madu vision ni yam nganna nangi babana phangba yagani haibasi khalamlabani Edward amu irayana kumagli atopagi vision amada tunginaduna sum leiba haibasisu apangbagi thabakni asingba mi natte utina mo hairagli aina sum khalubada lona hoji khalibasi kaimta natte kibagini adom lanthengnabasu kire sibasu kire masigi natra aduna ngagli Edward amu tapna hairagli masada kiba leitaba mi habdudi khwaidagi pangba mi ni aduga isu apangba mi dudi natte mayam chuji kwa makha tanadabi tumin leinakre ngahak leiraba matung Marcia gi senapati Elhamna hairagdi madu yaroi adongi thorangse aisu yaningde Lord masi achumba natte Rajkumar Elphin bu kan bachat pa haibasi Marcia lanmi aikhogidi tawdaba yadaba ithoni karigumba aikhoggi rani Ethelflaed leiramlagadi utrina ngasi hariba wafamse yaramgadabani aduga ainasu adongi iche aikhoggi na rani oibiramba Rani Ethelflaed ta wasakhiba masu lei majanupi Elphin bu matam chupada protection pigani haiduna aduna mabu masana yadana Scotland da thajaba yaroi aigi saita gi athingba pijari amadi Marcia gi leiriba lanmi khudimak thorangsi gi mayokta lepli ai amadi Marcia gi lanmi khudimak utret ki maigai da leire haiduna utret ki manakta changchanduna lepkre Edward amu hairagli hujikti aina mayak sengna kangle thamoi sengdaba misi Athelem khakta oiramdre mioi kayama mafam sida suleramli tanja sida fada pialing amu changtuna King Edward ta wafam khara themamlaga masu utret ki maigai da leire haidi mamail soina mo hairagli ngasi mayamsina nangi mayokta leiribisi nangbu pura oina lale habdi natte nangna ngasi lepliba phireb adu lanbagi damaktani nangna hariba wafamdasu chumdabadi natte
ꯇꯧꯕꯗꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤ ꯎꯇꯤꯠꯅ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯕꯕꯥ ꯑꯦꯜꯐ꯭ꯔꯦꯟꯅ ꯎꯇꯤꯠꯀꯤ ꯋꯥꯇꯕꯨ ꯂꯨꯝꯅ ꯂꯧꯔꯛꯄꯅꯤ ꯉꯁꯤꯗꯤ ꯅꯪꯁꯨ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯔꯥꯅꯤ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯏꯗꯤꯠꯁꯨ ꯎꯇꯤꯠꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯁꯇꯦꯟꯗ ꯅꯪꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯔꯤ ꯑꯦꯊꯦꯜꯁꯇꯦꯟ ꯅꯪꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯅꯨꯄꯥꯅꯤ ꯀꯅꯥꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯀꯅꯤ ꯍꯪꯉꯛꯂꯤ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯍꯧꯖꯤꯛ ꯎꯇꯤꯠꯇ ꯑꯃꯨꯛ ꯌꯦꯡ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯂꯒ ꯆꯪꯁꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯅ ꯍꯥꯏꯔꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯗꯨꯒ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤ ꯊꯤꯌꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯏꯁꯥ ꯏꯁꯥꯒꯤ ꯂꯝ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯂꯝꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯎꯇꯤꯠꯀꯤ ꯃꯥꯏꯀꯩꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯎꯇꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗ ꯐꯦꯅꯟꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯃꯐꯝꯁꯤꯗꯗꯤ ꯀꯤꯡꯒꯤ ꯃꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯨꯔꯦ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯒꯥꯔꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯐꯦꯅꯟꯕꯨ ꯐꯨꯊꯍꯟꯗꯨꯅ ꯃꯌꯥꯝꯁꯤ ꯀꯣꯏꯁꯟꯗꯨꯅ ꯂꯣꯏꯅ ꯊꯝꯍꯟꯈ꯭ꯔꯦ ꯎꯇꯤꯠꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯑꯦꯗꯋꯥꯔꯗꯅ ꯐꯝꯊꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯁꯨ ꯆꯨꯝꯅꯒꯤ ꯕꯤꯆꯥꯔ ꯇꯧꯕꯗꯨ ꯄꯥꯝꯕꯅꯤ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯦꯅꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯅꯈꯣꯏꯁꯨ ꯅꯤꯡꯁꯤꯡꯉꯨ ꯑꯩꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁꯔꯗꯥꯔ ꯃꯌꯥꯝ ꯍꯥꯠꯈꯤꯕ ꯁꯤꯛꯇꯤꯒꯔꯕꯨ ꯍꯥꯠꯈ꯭ꯔꯤꯕꯗꯨ ꯃꯗꯨ ꯇꯧꯗ ꯌꯥꯗꯕꯗꯒꯤ ꯇꯧꯈ꯭ꯔꯤꯕꯅꯤ ꯃꯗꯨꯒꯨꯝꯕꯗꯨ ꯅꯈꯣꯏꯗꯁꯨ ꯇꯥꯔꯛꯄ ꯌꯥꯏ ꯉꯁꯤꯗꯒꯤ ꯃꯐꯝꯁꯤꯕꯨ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯒꯅꯤ ꯃꯄꯥꯟꯗ ꯀꯅꯥꯝꯇ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯒꯅ ꯃꯈꯣꯏꯗꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯑꯦꯜꯍꯥꯝꯅꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯊꯤꯡꯒꯗꯧꯔꯤꯕ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯎꯇꯤꯠꯅ ꯑꯃꯨꯛ ꯑꯦꯗꯋꯥꯔꯗꯇ ꯍꯥꯏꯔꯤ ꯂꯣꯔꯗ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯂꯥꯟꯐꯝ ꯑꯃꯨꯛ ꯁꯣꯛꯅꯍꯟꯒꯅꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯈꯤꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯈꯨꯖꯤ ꯁꯤꯗꯨꯅ ꯂꯩꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯊꯦꯡꯊꯈ꯭ꯔꯒꯗꯤ ꯌꯦꯛꯅꯕꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯍꯦꯟꯈꯤꯗꯧꯔꯤꯕꯅꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯍꯦꯟꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤꯟꯕꯤꯌꯨ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯦꯗꯋꯥꯔꯗꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯕꯤꯗ ꯋꯥꯈꯜ ꯍꯣꯡꯗꯕꯤꯗ ꯃꯨꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ